ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯌꯩꯊꯥꯈꯨꯜ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯝꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯂꯩꯁꯦꯝꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯂꯩꯁꯦꯝꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯀꯞꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯤ ꯂꯩꯁꯦꯝꯕꯒꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯆꯥꯛꯂꯤꯕ ꯑꯗꯨ ꯂꯩꯁꯦꯝꯕ ꯑꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯒ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯅ ꯀꯞꯇꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯪꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯃꯔꯥꯟ ꯂꯩꯔꯤꯕ ꯅꯪꯒꯤ ꯌꯨꯝꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯤꯗꯨꯅ ꯑꯃꯗꯤ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯅꯪ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯕꯨ ꯑꯍꯟ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯃꯗꯨꯗ ꯂꯩꯁꯦꯝꯕꯅ ꯃꯥꯃ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯝꯖꯥ ꯁꯥꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯤ ꯑꯩꯒꯤ ꯂꯥꯡꯂꯦꯟꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯈꯟꯇꯣꯛꯂꯣ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯅꯧꯅ ꯁꯥꯕꯤꯔꯒꯦ ꯅꯪ ꯊꯃꯣꯏ ꯁꯣꯟꯊꯔꯅꯨꯀꯣ ꯃꯗꯨꯗ ꯂꯩꯁꯦꯝꯕꯅ ꯃꯥꯃ ꯑꯩꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯠꯇꯦ ꯑꯩꯅ ꯀꯞꯂꯤꯕꯁꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯂꯩꯔꯕꯤ ꯑꯩꯒꯤ ꯂꯥꯡꯂꯦꯟꯒꯤꯅꯤ ꯃꯃꯥꯒꯤ ꯁꯤꯌꯣ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯐꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯅꯤ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯃꯗꯤ ꯄꯦꯟꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ ꯂꯩꯁꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯗꯦ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯂꯩꯁꯦꯝꯕꯒꯤ ꯌꯨꯝ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯦꯝꯅꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯩꯁꯦꯝꯕꯒꯤ ꯌꯨꯝ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯥꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯂꯩꯁꯦꯝꯕꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯥꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯂꯩꯁꯦꯝꯕ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯌꯨꯝꯁꯨ ꯁꯥꯕꯤꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯍꯥꯠꯈꯤꯕ ꯃꯤꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯤꯔꯤꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯑꯣ ꯂꯩꯔꯦ ꯑꯩ ꯑꯃꯥꯏꯕ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟ ꯅꯠꯇꯅ ꯌꯩꯊꯥꯈꯣꯜ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟ ꯅꯠꯇꯅ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟ ꯈꯣꯏꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯁꯦꯝꯕ ꯇꯨꯝꯊꯈꯤ
ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯂꯩꯁꯦꯝꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯁꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯤꯕ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯊꯣꯔꯛꯄꯗ ꯂꯩꯁꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ 이붕어 레시엠바 까리 레르게 낭나 타즈드나 낭기 오자게 낙다 락바부 까리기노네 낭나 아숨립드나 레리부두부 까리기노 까칼로 아시 하이라가 아마이바 사우레나 레시엠바부 곡실리 레시엠바수 망골다 까락리 아두가 레시엠바나 아숨나 아마이바 사우레나 하이리 오자 아이나 오자기다 락니바세 아테이 까리마트기 나티 오자 ꯑꯩ ꯑꯣꯖꯥꯗ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ ꯅꯪ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯑꯃꯥꯏꯕ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯑꯩ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯧꯅꯗꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯐꯔꯦ ꯅꯪꯅ ꯑꯃꯥꯏꯕ ꯇꯝꯕ ꯄꯥꯝꯂꯕꯅꯤꯅ ꯇꯝꯕꯤꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯅꯪ ꯍꯌꯦꯡꯗꯒꯤ ꯇꯝꯕꯤꯔꯒꯦꯀꯣ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯑꯣꯖꯥꯒꯤꯗ ꯌꯧꯔꯛꯂꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯩꯁꯦꯝꯕꯗ ꯍꯥꯏꯔꯝꯃꯤ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯣꯖꯥ ꯐꯒꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯐꯔꯦ ꯌꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯑꯃꯥꯏꯕ ꯇꯝꯂꯝꯃꯤ ꯂꯩꯁꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯑꯃꯥꯏꯕ ꯇꯝꯕ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯑꯃꯥꯏꯕ ꯇꯝꯕꯁꯨ ꯂꯣꯏꯔꯤ ꯂꯩꯁꯦꯝꯕ ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯂꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯅ ꯂꯥꯏ ꯑꯃ ꯀꯧꯔꯝꯃꯤ ꯂꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯅ ꯀꯧꯈꯤꯕꯒ ꯃꯤꯀꯨꯞ ꯐꯥꯗꯤ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯤ ꯕꯨꯠ ꯑꯗꯣ ꯊꯣꯛꯂꯛꯄꯒ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤ ꯃꯁꯤꯗ ꯕꯨꯠ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯇꯥꯎ ꯇꯣꯝꯊꯤꯟ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯂꯩꯇ꯭ꯔꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯃꯇꯥꯎ ꯅꯣꯡꯃ ꯂꯩꯁꯦꯝꯕ ꯍꯥꯏꯕ ꯂꯝꯖꯥ ꯁꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯨꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯗꯣ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯧꯖꯤꯛ ꯂꯩꯁꯦꯝꯕ ꯁꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯃꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯁꯤꯈ꯭ꯔꯤꯕꯁꯦ ꯂꯥꯡꯂꯦꯟ ꯈꯛꯇꯅꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯨ ꯉꯥꯎꯕ ꯈꯪꯍꯟꯍꯟꯕꯒꯨꯝ ꯇꯧꯏ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯗꯤ ꯃꯇꯥꯎ ꯇꯣꯝꯊꯤꯟ ꯂꯩꯁꯦꯝꯕꯗꯨ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯠꯇꯣꯛꯂꯁꯤꯔꯥ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯂꯩꯁꯦꯝꯕ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯁꯦꯝꯕꯕꯨ ꯊꯤꯗꯨꯅ ꯍꯥꯠꯅꯅꯕ ꯑꯩꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯐꯪꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯅ ꯑꯗꯨꯗꯤ ꯃꯇꯥꯎ ꯂꯩꯁꯦꯝꯕꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯂꯩꯁꯦꯝꯕꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯇꯥꯎ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯈꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯁꯦꯝꯕꯅ ꯊꯥꯔꯛꯈꯤꯕ ꯕꯨꯠ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯇꯥꯎ ꯃꯌꯥꯝ ꯑꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ
ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯗꯣ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯁꯨꯔꯦꯁ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯄ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤ꯫ ꯃꯥꯅ ꯑꯁꯣꯝꯗ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯒꯦꯟꯗ ꯚꯨꯠ ꯑꯗꯨꯅ ꯁꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ "ꯃꯇꯥꯎ, ꯅꯪꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯇꯧ." ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯄ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯅ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯣꯝꯅ ꯚꯨꯠ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯎꯕ ꯉꯝꯗ ꯆꯦꯟꯕꯁꯨ ꯉꯝꯗ ꯊꯛꯀꯠꯈꯤꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯚꯨꯠ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯅꯝꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯣ ꯂꯥꯎꯕ ꯉꯝꯗ꯭ꯔ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯚꯨꯠ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯁꯨꯔꯦꯁ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕ ꯑꯃ ꯃꯄꯥꯜ ꯊꯣꯛꯈꯤꯕꯗꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯨꯔꯦꯁꯅ "ꯃꯇꯥꯎ ꯇꯣꯝꯊꯤꯟ, ꯑꯃꯗꯨ ꯃꯄꯥꯜ ꯊꯣꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯥꯛꯇ꯭ꯔꯤꯅꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ?" ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ "ꯍꯣꯏꯅꯦ, ꯌꯦꯡꯉꯨꯔꯣꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎ꯫ ꯑꯃꯗꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯆꯠꯂꯣ." ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯔꯦꯁꯁꯨ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯨꯔꯦꯁꯅ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯀꯤ ꯇꯨꯡꯂꯣꯝꯗ ꯉꯁꯥꯏꯒꯤ ꯚꯨꯠ ꯑꯗꯨꯁꯨ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯚꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯥꯎ, ꯀꯔꯤ ꯊꯤꯔꯤꯅꯣ? ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨ ꯀꯩꯅꯣ? ꯑꯩ ꯁꯣꯝꯗ ꯂꯩꯔꯦ." ꯑꯁꯣꯝꯅ ꯚꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯁꯨꯔꯦꯁꯁꯨ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯁꯨꯔꯦꯁꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯛꯄꯗꯗꯤ ꯚꯨꯠ ꯑꯗꯣ ꯃꯇꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯚꯨꯠ ꯑꯗꯨꯅ ꯁꯨꯔꯦꯁꯄꯨꯁꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯁꯨꯔꯦꯁꯁꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯁꯨꯔꯦꯁꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗ ꯁꯣꯝꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯊꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯐꯝꯂꯝꯕꯗꯒꯤ ꯁꯨꯔꯦꯁꯅ ꯂꯥꯎꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯨꯔꯦꯁꯅ ꯂꯥꯎꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯁꯨꯔꯦꯁꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯁꯨꯔꯦꯁꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯁꯨꯔꯦꯁ ꯈꯨꯝꯂꯛꯇꯦ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯅ "ꯃꯇꯥꯎ ꯁꯨꯔꯦꯁ, ꯅꯪꯅ ꯈꯨꯝꯂꯛꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯈꯣꯡꯅ ꯂꯥꯛꯑꯣꯀꯣ꯫ ꯑꯩꯗꯤ ꯑꯩꯒꯤ ꯒꯥꯔꯤꯗ ꯆꯠꯂꯝꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯨ ꯉꯥꯎꯔꯦꯅ ꯂꯥꯛꯅꯔꯤꯅꯦꯕ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯅꯤ." ꯃꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯀꯤ ꯈꯣꯟꯖꯦꯜꯗ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯗꯣ ꯈꯨꯝꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, "ꯃꯇꯥꯎ ꯁꯨꯔꯦꯁ, ꯑꯗꯨꯅꯤ, ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕꯗꯣ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨ ꯉꯥꯎꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯇꯣꯝꯊꯤꯟꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯇꯣꯟꯗ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ "ꯃꯇꯥꯎ, ꯀꯥꯏꯗꯒꯤ ꯃꯤꯍꯤꯡ ꯃꯅꯝꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯂꯤꯕ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯁꯨꯔꯦꯁꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕ ꯑꯗꯣ ꯁꯨꯔꯦꯁ ꯑꯣꯏꯔꯝꯗ꯭ꯔꯤ, ꯚꯨꯠ ꯑꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯇꯣꯝꯊꯤꯟ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕ ꯑꯗꯨꯗ ꯌꯨ ꯉꯥꯎꯔꯝꯕꯒ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯚꯨꯠ ꯑꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯚꯨꯠ ꯑꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯁꯣꯝꯅ ꯇꯣꯝꯊꯤꯟ ꯚꯨꯠ ꯑꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯍꯥꯠꯄ ꯂꯣꯏꯔꯒ ꯚꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ
lamhang aduda laisemba mamit uisillaga but adubu lakpa ngairibani asumna mana but adubu lakpa ngairingai aduda but ado amaiba laisemba ki manakta amuk thoraklei asumna but aduna lakpa aduda amaiba laisemba mamit uisillamba ado pangthori aduga but aduda amaiba laisemba na hangai nang aina pigiba sintha adu loiramlabra wafam aduda but aduna loijaramlabani oja maiba ai amuk chatlagi chathak piro but aduna asumna hairakpadagidi amaiba leisembana momo nokjarami aduga but adugi chathak tamlaga halankri amaiba leisembasu magi nuksinajabi langlen hatkibagi laman khummi amadi magi thabak loire haiduna yomda lakli asumna amaiba leisemba asum lai sanarakpadagi leikai awa ana tahankibani leisembana amaiba tambada lai sanabadana hena pukning changna tamkhibana leikai asida mana turai irei chilhallibani bungo asumna amaiba saurena tolenda wafam punamak tamli wafam singadu tarbada tolena o adudi amaiba leisembase ozana amaiba tambi khibo waire maruda amaiba saurena mani bungo amaiba leisembase aina tambi khiba aigi satrani maruda tolena adudi oza thukliba amati tarukliba si ozana hairaga thingbadi kari kai ozana tambi khiba oibanina oza amaiba leisembana ozana haibada sodana yarakani oza wafam aduda amaiba saurena ibungo aina fanna kana hairabani aina thingnanabasu yenglabani adubu madi aina hairiba tauribado mangonda singnabu oina thokre aduna aingonda mana chaibi chaithieng piraklibani adunani nangna lakpada aina isa ngamdana leiramlibado ibungo wafam aduda tolena o oza aduga mana kullasida awa ana nangalibase karigino oza amaiba leisembagi nupi langlenbu hatkhiba adudagi ma afafata khangdana aingonda amaiba tamba lakhibani leisemba amaiba ama oiraga laman khumningbana ngauraba leisemba lai sanaduna laman khumki aduga tawpham khangdaba adudagi leisemba lai sanaduna leikhi aduga leikai asida thokhaidaba amati tahaidaba kaya tarki adugidagini mana khul leikai asida tamnaba kaya horakhi arudagidi nangina baba aigina marup amaiba singkham lakpa laktuna ai amati nangi babaga amaiba leisembaga langthengnaki marudadi aikhoi ani subunina yamna wana amaiba leisembabu namthabangamki marudagi mabu aikhoi leikai miyamna amaiba leisembabu phuduna warakhi marudagi leisemba phana kuina naduna mayumda leikhi wafam adu tabada tolena oza adudi khullasidagi tanthokpa yadabra maduda amaiba saurena ibungo leisembana khulja amatabu sotlamdi aduna mabu aikhoina tanthokpa yadabani wafam adu tabada tolena mu aduga khullasida amaiba leisemba kiribasina kari marumgino oza wafam adu tabada amaiba sauren ngahak tumina lei aduga hairi amaiba leisemba phana kuina naduna leirore madugi matung matam kharagi leiraga mahak tapna fagalki leisembana naba hek phabagati khullasida lai sanaduna tamnabadagi miyoi kaya awaba takhi lai sanabadagi hendoktuna mi siba naba phawba yahonki misi mina mikap mirau khol kap law patana leikai khullase nilaklibani adubu ibungo marudagi di leikai asida amaiba leisembabu mi khudimangna kinakhibani magi mathakta kanamatana ngasi phawba karigumbi amta tawba ngamdribani karigumba tawge khanduna amaiba amaibi tanarurabasu tanaruriba mising amati amaibi singado awa mayongna khiba ngaktani ibungo aisu mangonda khutharubadagi naduna leikhriba duni
ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯔ ꯇꯦꯜꯂꯤ ꯑꯃꯗꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗꯗꯤ ꯁꯥꯡꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯇꯦꯟꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫